ꯑꯃꯝꯕ ꯑꯍꯤꯡꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯇꯝꯊꯤꯅ ꯃꯄꯥ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕ. ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯀꯟꯅ ꯆꯨꯈꯤꯕ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯉꯥꯜꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯈꯤꯕꯅꯤ. ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯕꯁꯨ ꯉꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ. ꯇꯁꯦꯡꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯎꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯕꯅꯤ. ꯉꯁꯤꯁꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ. ꯄꯥꯈꯠꯄꯅ ꯍꯦꯟꯈꯤꯕꯒꯤ ꯇꯧꯐꯝ ꯈꯪꯖꯗ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯗꯨꯀꯥꯟꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡꯗꯨ ꯂꯧꯔꯨꯕꯅꯤ. ꯍꯦꯟꯂꯨꯝ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯣ. ꯏꯁꯤꯡꯗꯣ ꯑꯅꯤꯔꯛ ꯊꯛꯄꯗ ꯈꯪꯉꯥ ꯍꯥꯕꯅꯤ. ꯎꯍꯧꯗꯦ ꯃꯥꯁꯨ ꯃꯇꯨꯡꯗ ꯀꯅꯥ ꯂꯩ ꯀꯔꯤ ꯂꯩ. ꯈꯪꯍꯧꯗꯅ ꯍꯥꯕꯗꯨꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯃꯌꯥꯗꯒꯤ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯝꯊꯣꯛꯂꯨꯏ. ꯑꯗꯨꯕꯨ ꯗꯁꯥꯅꯤ ꯏꯁꯧ ꯃꯄꯤ ꯑꯃꯗ ꯍꯦꯛ ꯇꯥꯔꯨꯔꯦ. ꯃꯃꯤꯠ ꯑꯔꯩꯈꯩ ꯈꯥꯅ ꯌꯦꯡꯂꯛꯏ ꯔꯤꯁꯤ ꯂꯩꯅꯥꯗ. ꯄꯤꯁꯨꯝꯗꯨ ꯁꯨꯛꯄ ꯍꯦꯟꯃꯟꯗꯅ ꯁꯝꯖꯤꯟꯅꯔꯦ. ꯔꯤꯁꯤ ꯃꯃꯥꯒꯤ ꯐꯤ ꯂꯩꯔꯤꯉꯩꯗ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤ. ꯂꯨꯀꯥꯁꯅ ꯆꯥꯅꯕ ꯀꯩꯅꯣꯝꯃ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯣꯏꯁꯦ ꯗꯨꯀꯥꯟꯗꯨꯗ ꯆꯪꯂꯛꯄꯅꯤ. ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥ ꯆꯤꯛꯂꯒ, "ꯅꯪ ꯉꯁꯤꯁꯨ?" ꯂꯩꯅꯥ ꯂꯠ ꯍꯥꯏꯔꯛꯏ, "ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯤ, ꯎꯍꯧꯗꯕꯅꯤ." ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯅꯣ ꯑꯦꯟꯖꯦꯂꯤꯅꯥꯅ ꯂꯩꯅꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯌꯥꯝ ꯃꯥꯡꯗꯨꯗ. ꯔꯤꯁꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯦꯟꯖꯦꯂꯤꯅꯥꯗ ꯐꯠ ꯌꯦꯡꯉꯤ. ꯑꯦꯟꯖꯦꯂꯤꯅꯥꯅ, "ꯅꯪꯒꯤꯁꯦ ꯔꯤꯚꯦꯟꯁꯂꯣ? ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯔꯤ ꯅꯠꯇ꯭ꯔꯣ? ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯜꯂꯤ. ꯇꯨꯡꯗ ꯃꯤ ꯂꯩꯕꯕꯨ ꯅꯪ ꯎꯗ꯭ꯔꯣ?" ꯂꯩꯅꯥ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯒ ꯑꯦꯟꯖꯦꯂꯤꯅꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯉꯤ. ꯏꯀꯥꯏꯕꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯥꯡꯁꯤꯜꯂꯤ. ꯑꯦꯟꯖꯦꯂꯤꯅꯥꯅ, "ꯅꯪꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯃꯤꯔꯣ ꯃꯥꯁꯦ?" ꯂꯨꯀꯥꯁ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯗꯨꯅ ꯁꯣꯝꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ. "ꯃꯥꯏ ꯑꯦꯟꯖꯦꯂꯤꯅꯥꯁꯤꯕꯨ ꯀꯔꯤꯅꯦꯒꯦꯕ? ꯁꯥꯔꯁꯤ ꯀꯩꯝꯇꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯧꯏ. ꯌꯥꯕꯤꯒ ꯇꯧꯔꯗꯅ. ꯃꯇꯨ ꯑꯣꯏꯒꯦ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯕ. ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯩ ꯊꯕꯛ ꯆꯠꯄꯗ. ꯑꯩꯈꯣꯏꯗ ꯈꯛ ꯏꯁꯧ ꯂꯥꯡꯕ ꯍꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ." ꯕꯤꯔꯖꯤꯁꯅ ꯂꯨꯀꯥꯁꯇ ꯌꯦꯡꯂꯒ, "ꯅꯥꯎꯕ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ. ꯀꯀꯥ ꯌꯥꯅꯤꯡꯕ꯭ꯔꯣ ꯑꯁꯤ ꯐꯣꯔꯦꯟ ꯁꯦꯒꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯁꯦ? ꯃꯤꯠ ꯌꯥꯝ ꯅꯥꯏ. ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯒ ꯌꯣꯟꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯁꯤ ꯎꯕꯗ." ꯇꯥꯟꯖꯥꯗꯨꯗ ꯃꯂꯤꯅꯦ ꯍꯥꯇꯨ ꯍꯥꯇꯨ ꯊꯣꯔꯛꯂꯒ ꯑꯦꯟꯖꯦꯂꯤꯅꯥꯕꯨ ꯆꯩꯔꯛꯏ. "ꯏꯕꯦꯝꯃ ꯑꯦꯟꯖꯦꯜ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯉꯣꯟꯗ ꯈꯨꯠ ꯍꯦꯛꯇ ꯍꯥꯟꯅ ꯊꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" ꯑꯦꯟꯖꯦꯂꯤꯅꯥꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯔꯤꯁꯤꯅ ꯑꯣꯏꯅ ꯊꯠꯂꯒ ꯍꯥꯏꯔꯛꯏ. ꯃꯥ ꯇꯧꯖꯕꯒꯤ ꯃꯥ ꯐꯪꯕꯅꯤ. ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧ ꯇꯥꯕ." ꯔꯤꯁꯤ ꯑꯗꯨꯈꯛ ꯍꯥꯏꯔꯝꯃꯤ. ꯂꯩꯅꯥꯗꯨꯁꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯆꯣꯠꯄ ꯃꯄꯥꯗꯣ ꯅꯥꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯑꯦꯟꯖꯦꯂꯤꯅꯥꯁꯨ ꯏꯟꯅꯈ꯭ꯔꯦ. ꯔꯤꯁꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯁꯨ ꯂꯩꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯤꯁꯤꯒꯤ ꯇꯨꯡ ꯏꯟꯅꯈꯤ. ꯂꯩꯅꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ. ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒ ꯃꯥ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯃꯅꯤ ꯂꯩꯃꯅ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ. "ꯕꯦꯝꯃ, ꯅꯦꯅꯦꯒꯤ ꯏꯆꯥꯅꯨꯄꯥꯅꯤ. ꯅꯦꯅꯦꯅꯅꯦ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ. ꯅꯪ ꯉꯥꯛꯄꯤꯌꯨꯀꯣ. ꯅꯪ ꯅꯦꯅꯦꯕꯨ ꯉꯥꯛꯄꯤꯌꯨ. ꯁꯥꯎꯒꯅꯨ." ꯑꯗꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯁꯥꯎꯒꯅꯨ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯐꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯂꯩꯅꯥ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯇꯞꯅ ꯈꯨꯝꯃꯝꯃꯤ. "ꯅꯦꯅꯦ, ꯑꯩ ꯆꯠꯂꯒꯦ." ꯃꯐꯝꯗꯨꯗꯒꯤ ꯏꯀꯥꯏꯕ ꯅꯪꯂꯕ ꯃꯃꯥꯏꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯅꯤ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯍꯧꯔꯤ. ꯈꯥꯝꯕꯁꯨ ꯉꯝꯍꯧꯗꯦ. ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯅꯤ ꯂꯩꯃꯁꯨ. "ꯁꯔ ꯍꯔꯤꯁ." ꯃꯄꯥꯟꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯒ꯭ꯔꯦꯁꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯡꯖꯤꯟꯗꯒꯤ ꯃꯀꯣꯛꯇꯨ ꯂꯦꯛꯊꯣꯛꯂꯒ ꯌꯦꯡꯉꯛꯏ. "ꯀꯅꯥꯅꯣ?" ꯂꯨꯀꯥꯁ ꯒ꯭ꯔꯦꯁꯤ ꯎꯕꯗ ꯍꯥꯏꯗꯣꯛꯈꯤ ꯃꯆꯤꯟꯗ. ꯒ꯭ꯔꯦꯁꯤ ꯌꯥꯝ ꯀꯥꯛꯅ ꯊꯣꯛꯂꯛꯂꯒ ꯂꯨꯀꯥꯁꯇ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯊꯔꯛꯏ. "ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ? ꯀꯅꯥꯅꯣ ꯅꯪ?" "ꯁꯔ ꯂꯩꯇ꯭ꯔꯣ?" "ꯂꯩꯅꯦ. ꯑꯗꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯨꯅꯦ. ꯀꯅꯥꯅꯣ ꯅꯪꯕꯣ?
Yeng bada masaga naladana officer bu maline. Lucas mangak to haifet inli Gracie da. Mi aise mi ne. Pajaman basida lagi macha maru raba. Duk thau mai hawa thum hai lega kasilakani mu. Gracie do yam kak na hairi. Siya. Nasak phazai haikraba. Aina nangsa. Hey. Aisa. Yumsigi HOD ni. Head of Department. Aigi ayaba yaudana nangna yumsigi mi hek tang bayabra. Akwai lamlai kendra sima aina senaraktoini. Future na. MLA Mantri Kaido oiraktoiba. Phagi manbro aisa. As loire. Masa ifa phasagai chahi nong nong ngauridana nangde. Pamoi. Yum pandabi liraga sugar nene urage kaina. Achet pa phireb amada laibirami. Onthokpani. Akwai rom kendro ena senaro law. Pokpadagi lairakpa kendrada laibahunade laisabina. Nangisa ai pamba male. Ya deba wangangdo pamba yi wangang ama yauriyeba. Sak phajabase wai haisa sidani. Hek ubada haikreba nangna. Iran oizarage phajaruba Gracie na lanbani. Nangso ai handsome oibasida attractive oirido khangigo. Ngasika unaraga jaja yam nupi nang. As chindi phajana kalle nangso. Inborn quality ne. Hariso matang chana thorei. Haima Lucas nang laabo. Hoi sir. Karo. Ai fatoi silake ngak pamamuko. Lucas hoi hairaga mangol karei. Haris ti mung jangkre. Gracie amukso Lucas pokhami. Ngai ko. Kari mu wali bema. Yumsida changlake hairadi agreement ama iraga changadaba. Lucas Gracie da yenglaga. Nang tumba do where mai khu karba kenum tore. Amasilo. Taning de sign to. Naming leifam profession marik chumne yu. Matam yam phate. Hojikan se mi hatlamega mi markrega sira taramega. Aduna khoi yumsida changlakpa mi khaise kanano karino khangradi changba yade. Precaution nei. Prevention is better than cure. Ngang na boy amaga kolom amga pirei Lucas da. Lucas na. Ai disari company ga pulle. Chingna biro konomta. Karino nangbo. Am uptabu uzadri yumda changbada sign toro changbu style se. Pungera pullogera kana khangnya nang smuggler oiramadi. Lucas to murumum soli. Masi pharag itu he oithokni ko. Phangdaba chahi suzila bani se khangdu sai. Gracie ni hek ngamdana Lucas ki maming leifam mana tawba thaba loini ihali. Ibadu loiraga chega pen ga du pirei. Se yaraba pamjabai sangsa nangna ai kadar toraga aigi mari makhonga thidoktanaba khangjari bemo. Aroibada karanduma napsilamaga Lucas imungna changkhre hekta. Gracie na laura tanari. He, imung jangine. Mangol step hamo. CEO, Chief Executive Officer, Wang Enterprises. Chauraba room aduda masana na khiliba. Phazaraba sopa aduda mathanda famlaga laptop tuma amuk yeng manakta laiba fine duda amuk yeng mathau kanna tawri Rishi. Company amagi CEO ni mathau mirai ba yaba natte. Ma amana kitang neglect charubada company ado mutkadori bani. Harisu file ama konduna Rishi gi manakta laklammi. Thongzinda leplaga nok tori kokok haina thillaga. Rishi haipet yenglaga amuk hanagu mamaido non thakre. Haris manung changlaga Rishi gi manakta phamtharai. Staff anauba khara lawni na haidai. Rishi na Nupa nupi mix nida. Invitation card ti designing abo. Rishi handakti toriba thabak tu dagi maile thorak tuna Haris da yinglei. Kaino Haris noi. Nupi gon sinaba tallena hanna yingdaba nanakta nang sang leiba kai amom duda manakta chadugi sumsum naksilakpabaw hanna yingdreda nang. Enjeni wafam la. Nadrade mana tawisa nang una adum tumin leisila doira
ꯊꯧꯗꯣꯛꯇꯨꯁꯨ ꯅꯪ ꯄ꯭ꯔꯨꯞ ꯄꯨꯊꯣꯛꯇꯅꯕ ꯇꯧꯗꯦ ꯚꯥꯏ ꯄ꯭ꯔꯨꯞ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯅ ꯇꯥꯛꯀꯗꯕ ꯃꯤꯁꯛꯇꯣ ꯍꯧꯖꯤꯛ ꯃꯐꯝ ꯀꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯇꯥꯡꯗ꯭ꯔꯤꯕ ꯅꯤꯁꯥꯒꯤ ꯃꯍꯥꯎ ꯅꯨꯃꯤꯠꯇꯨꯗ ꯈꯪꯍꯜꯂꯝꯃꯤꯕꯗꯣ ꯀꯅꯥꯅꯅꯣ ꯅꯨꯡꯁꯤꯕꯅꯅꯤ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯩꯅꯍꯟꯗꯕꯅꯤ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯁꯅꯥꯒꯤꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯣ ꯅꯪ ꯌꯥꯁꯅꯥ ꯁꯣꯜꯂꯒ ꯂꯩꯕꯅ ꯄ꯭ꯔꯨꯞ ꯐꯪꯒꯗꯕ ꯅꯠꯇꯦ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯅꯪ ꯌꯥꯁꯅꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯦꯟꯖꯦꯂꯤꯅꯥꯅ ꯈꯨꯗꯣꯡꯆꯥꯕ ꯁꯨꯝ ꯌꯦꯡ ꯂꯩꯔꯤ ꯗ꯭ꯔꯃꯥ ꯇꯧꯔꯤꯁꯤ ꯅꯪ ꯂꯥꯟꯗꯦ ꯑꯩ ꯈꯪꯉꯤ ꯑꯦꯟꯖꯦꯜꯒꯤ ꯇꯥꯠ ꯄꯥꯠ ꯃꯌꯥꯝꯗ ꯅꯪ ꯌꯥꯒꯅꯨ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯆꯤꯡꯅꯕꯁꯨ ꯑꯦꯟꯖꯦꯂꯤꯅꯥꯅꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯃꯊꯪ ꯊꯣꯛꯈ꯭ꯔꯤꯕ ꯔꯤꯁꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯤꯁꯤꯒꯤꯁꯨ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯩꯕꯒꯨꯝ ꯑꯩꯒꯤꯁꯨ ꯑꯔꯣꯟꯕ ꯂꯩ ꯐꯔꯦꯁꯦ ꯏꯃꯥꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯕꯕꯥꯗꯤ ꯌꯨꯝꯗ ꯂꯥꯛꯇꯕ꯭ꯔꯥ ꯂꯩꯔꯤ ꯕꯕꯥꯒꯤ ꯋꯥꯗꯨꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯗꯣ ꯆꯤꯡꯃꯩꯔꯣꯡꯗ ꯕ꯭ꯔꯥꯟꯁ ꯑꯃ ꯅꯧꯅ ꯍꯥꯡꯕꯒꯤꯗꯣ ꯀꯀꯥꯒ ꯅꯪꯒ ꯆꯠꯂꯣ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯑꯩ ꯃꯤꯇꯤꯡ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩ ꯃꯣꯜꯗ ꯆꯠꯇꯣꯏꯅꯤ ꯐꯒꯅꯤ ꯁꯤꯡꯒꯜ ꯁꯥꯍꯦꯕ ꯅꯪ ꯀꯝꯄꯅꯤꯁꯤꯗꯁꯨ ꯅꯥꯞ ꯂꯥꯎꯕꯤ ꯑꯝꯇ ꯌꯥꯎꯗꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯁꯤꯡꯒꯜ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯗꯅꯦ ꯆꯤꯔꯥꯏꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯔꯤꯁꯤꯗꯣ ꯍꯔꯤꯁꯇ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯋꯥ ꯂꯥꯡꯒ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯍꯔꯤꯁ ꯃꯊꯟꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯍꯤꯁꯦ 19-19 ꯁꯨꯔꯛꯑꯦꯕ ꯆꯤꯔꯥꯏꯒꯤ ꯐꯤꯕꯝꯁꯤꯕꯨ ꯌꯦꯡꯕꯗ ꯌꯥꯗ꯭ꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯔꯨꯝꯒꯤ ꯃꯄꯥꯜꯗꯒꯤ ꯄꯤꯌꯣꯟꯗꯣ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯏ ꯁꯥꯔ ꯍꯔꯤꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯗꯧꯔꯦ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯈꯨꯔꯥ ꯂꯥꯛꯑꯒꯦ ꯔꯤꯁꯤ ꯃꯣꯜ ꯑꯃꯗ ꯂꯨꯀꯥꯁꯇ ꯆꯪꯂꯛꯂꯝꯃꯤ ꯐꯤꯔꯣꯜ ꯑꯅꯧꯕ ꯈꯔ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯂꯥꯏꯁꯤꯁꯨ ꯈꯨꯠꯁꯦꯝ ꯍꯩꯈ꯭ꯔꯦ ꯅꯨꯡꯁꯤꯗꯕ ꯌꯥꯅꯤꯡꯗꯕ ꯃꯤꯁꯛꯁꯤꯒ ꯃꯐꯝ ꯈꯨꯗꯤꯡ ꯊꯦꯡꯅꯍꯟꯗꯣꯏꯒꯤ ꯇꯧꯔꯤ ꯂꯩꯅꯥꯒ ꯂꯣꯏꯌꯨꯡꯕꯒꯁꯨ ꯃꯣꯜ ꯑꯗꯨꯃꯛꯇꯅ ꯐꯤꯔꯣꯜ ꯌꯦꯡꯂꯤ ꯔꯤꯁꯤ ꯆꯪꯂꯛꯄꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯂꯤ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯇ ꯇꯣꯏꯅ ꯌꯥꯎꯔꯕ ꯃꯤꯁꯛꯅꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯑꯣꯏꯕꯅꯤꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯔꯤ ꯋꯥꯡ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯁꯤꯑꯣꯅꯤ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤꯒꯤꯗꯨꯗꯤ ꯋꯥꯔꯤꯅꯔꯤ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯅꯤ ꯂꯦꯝꯈ꯭ꯔꯦ ꯁꯛꯇꯝꯗ ꯐꯤꯕꯝꯗ ꯁꯦꯠꯇꯣꯔꯛꯄꯗ ꯃꯑꯣꯡꯗ ꯃꯇꯧꯗ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯗꯨꯅ ꯆꯤꯡꯂꯦꯝꯅ ꯆꯪꯂꯛꯏ ꯂꯩꯅꯥꯗꯤ ꯈꯪꯖꯗꯦ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯕꯗꯣ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯂꯣꯏꯌꯨꯝꯕ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯔꯦꯟꯇꯣꯟꯒꯤꯁꯨ ꯑꯃ ꯈꯜꯂꯣ ꯀꯔꯝꯕ ꯃꯆꯨꯅꯣ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯇꯥꯃꯣ ꯂꯣꯏꯌꯨꯝꯕ ꯌꯥꯔꯦꯗ ꯂꯩꯔꯒꯨꯝꯁꯦ ꯑꯩꯅ ꯂꯩꯖꯕꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯈꯜꯂꯣ ꯑꯃ ꯌꯥꯔꯦꯒ ꯌꯥꯔꯅꯤꯒ ꯐꯨꯔꯛꯑꯅꯤꯅ ꯂꯩꯅꯥ ꯈꯨꯃꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯌꯨꯝꯕꯁꯨ ꯂꯩꯅꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩ ꯈꯟꯖꯔꯒꯦ ꯄꯥꯔꯤꯇꯣꯟꯒꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯃ ꯈꯜꯂꯣ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯒꯗꯕ ꯃꯆꯨ ꯑꯃ ꯈꯟꯕꯤꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯌꯦꯡꯕ ꯍꯧꯔꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯔꯤꯁꯤꯁꯨ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯁꯥꯔ ꯀꯩ ꯌꯦꯡꯁꯤꯒꯦ ꯁꯥꯔ ꯈꯔ ꯌꯦꯡꯒꯦ ꯃꯃꯥꯡꯗ ꯁꯔꯠ ꯃꯈꯜ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯤ ꯔꯤꯁꯤ ꯃꯆꯨ ꯈꯜꯂꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯅꯥ ꯔꯤꯁꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯗꯣ ꯂꯣꯏꯌꯨꯝꯕ ꯄꯥꯔꯤꯇꯣꯟꯒꯤ ꯐꯨꯔꯤꯠ ꯃꯆꯨ ꯈꯜꯂꯣ ꯍꯥꯏꯕꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯤ ꯃꯥꯁꯨ ꯑꯍꯟꯒꯤ ꯁꯥꯏꯖ ꯑꯆꯧꯕꯅꯤ ꯍꯥꯏꯕ ꯂꯩꯅꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯁꯨꯝꯅꯇꯪꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗꯨꯃꯛꯅꯤ ꯃꯥꯅ ꯌꯦꯡꯂꯤꯕ ꯍꯥꯏꯕꯕꯨ ꯇꯥꯟꯖꯥ ꯆꯥꯅ ꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯦꯚꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯦꯟꯁꯥꯠꯇꯣ ꯍꯦꯛ ꯎꯔꯨꯔꯦ ꯐꯠ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯄꯥꯏꯕꯒ ꯔꯤꯁꯤꯅꯁꯨ ꯄꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ
Anima phat phat yengnarai. Ngai anima ngayak to amana amada yengnai. Laina oirambada chumna lairamba pisumdo khangsuk sokre. Makut anina punna paiminaramba potudi thadokte. Laina isi oirambaduda sailawi. Matinso kutyo thai. Nahan ge thodok tu ningsinglaga sauningbasu phawi. Pairambado man hana thadokre. Aduga loyimbagi nakta changsilaga leptuna hairi. Tamo loyimba chalase. Loyimba isida haifet yenglaga lainada mu yengi. Kedorage macho pamo yaudrobo. Laina loyimbagi pamom paiduna haifet inli. Atopada yengurase. Chalase ba sida yaudre. Loyimba isida chingarap yenglaga hairi. Hoi hoi mang tharu. Sel piram laga ani dudi mafamdagi thokre. Risi haifeti yengi chatkriba ani duda. Mamai do hana gomre silak laga nupa do don sile. Azimuna ge tawa machuduga atai macho atopa ani maga pek tolo. Lucas risi da tapna chirol tawi. Sir, asi nupi macha se. Sir ga tum thengnei se. Kinom dilai ko. Kuthi yeng tok no tawse. Risi do phairap yengi. Aina haidi sir, tan chanaba se Herman Kreba. Sir gi oyu kai ni tamamadi fet kanana khangni. Sir na yaningdaba nupi siga thungnaba dandro sir. Chaman thadok se maibi toranga kuthi yeng seba. Nauba. Khondu kalak hairapani. Lucas magi karandu tokre. Matang su chade. Saruk laga natai charwe khangla male. Tumin laikre. Pek tawbaloiraga sel piramduna thorakle. Puro se. Lucas na lerek liba singa do pairaga lakmine. Chana chana risi Lucas on sile. Nauba kakabir zita pao pigraba. Kay gino sir. Kasi kay nomino. Thangja. Risi pisum da suklaga Lucas da yingi. Saudi sauningle. Kay nom tawbaga isaw lang doy ga tawza layba nina. Sauning lamaso taptay moldo da saw mayaba nati. Wasu makha taramde, hanasu yenglamde. Sel piram laga, khongthang launa thang do na thokre. Lucas poto pairanga wakal khali. Asi kay lege. Sum wakal khanna ningsing lai. Risigi mabok bhano, ngasi Manipur da tholakadamani. Nungthilgi pung aningi flight da, Imphal airport da thonglaga dawba dugi. Lawba chatnaba haiko haibaduni, risi na haribado. Lucas mamit mana lau thokre. Kudakta atopa wakal amata makoktuda khandre. Ma siri na haiba wakal sini khaliba. Lucas mamit mana lang thoklaga machin dai tamna. Another devil woman masulak torabako.